DP, police, judges, political circle, there is single intervention. I promise you, I assure you. Anti-national related and drug related matter, I assure you as a chief minister, single interventions will not be allowed. Single intervention. Police, anybody that must hire responsibility. I don't see. Makasa tarak po na mapalam gaba maroibi ipausing khara mayamna thamjagi malem na thausadaba ngamloidaba invisible power lady haina North Korea na mukre Pyongyang na military holiday amagi thorang torakhibaga mahoigi nuclear khulai singi matang na phongdokpa moina Kim Jong Un gi makhada malem na thausadaba ngamloidaba amasum kanamatana sokpa ngamloidaba invisible power ama leba sida lady haina ngasi numaiju numita North Korea state media na phongdokre Korean People's Revolutionary Army lingkhat khibagi sei humdra suba thoramado hayeng ningthoka abada pangthokadori amasum North Korea na asobu military parade ama natragana atai asobu khulai sing utlaba yai haina international monetary sing na haidi sahi sida North Korea na mamang na amukta tawkhidriba mongda ballistic missile sing test kya marum tawkhre English sing ani ga taraga tret matung na ahan boina North Korea na nuclear khulai sing test over how we have Pibam sing lady Hina Americans amasum South Koreans officials sing Haidi North Korea gi military na housing matamgi warfare ama hekta thengnabangam offensive amasum defensive capability sing pairi haina KCMA na haiki State News Agency KCNA na ngasinumaichu numita report amana North Korea gi military gi tawbangam khiba thabak sing list ama hakhi United States ki mayokta 1950 dagina 1953 Korea War amasum South Korea gi Yong Pyong ithata military amasum civilians target animagta thakiba 2010 bombardment phawbagi Cold War matamgi pikthaba lan sing adu list adu yauki hayeng ningthokabagi army holiday numit asi natragana thauram sigi matangna military parade ama pangthoklaba yai Utpa thoram sing satharakli haina US ta leiba program ama oiriba kunthraga taret North amasum North pu group na yengliba Seoul la leiba website ama oiriba NK News na haidi North ki khwaidigi nauba parade sing adu numidang na pangthokpani amasum makhoi gi khwaidigi chawba Hawasong taraga taret ballistic missile yauna anawba khulai sing utki haina pausna makhatana su phongdorakli Makasa tarak po na to papaw mana MP MLA Matei-Manao Numit taraga maridigi kaishumshang na Thajinkhre Mumbai court ama nga si Independence MP Nabanit Rana amasumaki mapuroiba MLA Rabi Ranagi custody gi damak city police ki demand adu kakhre amasum Matei-Manao adubu numit taraga marinigi kaishumshang da remand tawkhre haina officials aman haikre MP oiribi Nabanit Rana bu Baikula Women's Jail Thakigani Dugomaki Mapureba Adubana Athar Road Jail Thajingani Tuan group singi marakta yengthina bat onana basile haibidamak Mumbai police nangarang thangjagi numidang waramda Batmera MLA Rabi Rana amasumaki Lonabi Nupi Amravati dagi MP Nabajit Rana Sufaki Mafam asida leiba Maharashtra Chief Minister Abda Thakre gi private residence Mato Sri Mapanda Hanuman Salisa saknabagi makoigi thaurang adu Matei-Manao aduna kakthakhrabagi matung kharagi tungda phiba madu oirakhibani Rana Singh adubu Indian Penal Code ki section 153 clause A 533 amasum Mumbai Police ki A ki section 135 ki makhada maral siki makhoi ani manga si Bandra da leiba court amada puthoki amasum court aduna makhoi bu numit taraga marini ki kaishumshang na Thajinkhre haina Public Prosecutors Pradip Garat na haiki Government Missionary Singnaki Bas Minister gi mayokta ngang khibana makhoi mathakta IPC gi 124A gi maran su siki haina pausna makhatana su phongdorakli makhasa tharak poina to papaw mana ko na CBI da matam pikre watho ohiba Manipur Public Service Commission lauduna pangthokiba Manipur Civil Services Combined Competitive Examination MCAC 2016 gi matangna CBI na Thigatpagi aroiba report pikhalaknabagi matam High Court of Manipur na tha taruk amaga matam pikre
inquiry report pikhatpagi matam mamangda anirak matam sangdokhraba matung ahumlak suba oina matam pibinaba CBI na court haijarakpadigi tha taruk haibidi sei sigi October 13 fawba matam pikhibani CBI na khangjingadabadi review petition gi matung ine sei sigi February 3 dagi tha taruk matam pikhibani adubu aroiba chance oina high court na October 13 fawba matam pikhibani hainasu high court na remark tawri Ningsing Wayabadi MPSC na lauduna 2016 na pangtokiba MCSC examination gi fal adu sanaba yaroi haina High Court of Manipur na kaksatpaga loinana nauna exam pangthonaba MPSC da khankibani wathok oiraba examination adu 2019 gi CBI da thiganaba khanbaga loinana tha ahum gi manungda loisinduna aranba tawbusingda chanaba legal action launaba khankibani adubu CBI na 2020 gi January 13 da thiganaba case register tawkibani panba yabadi MPSC na laukiba exam adu gi fal haidokpada natana mai paklabasing MCS oina MPS oina amadi atai makhat leiba service sing de sangduna matam sangna thabak tawnaba yaukhrabani adubu exam adu aran mayam tawki haiduna court yaunarakpadigi kakthakibani hainasu pausna phongdorakli atopa pawmana Myanmar gi yauna soina taba naga sing urkhul da unakhre urkhul gi talui khundang si pangthokiba jingtun tangkhul kamtanaw longi platin jubilee thoramda Myanmar amsu awangpok state singna soina khundari pa naga sing pun unadur amatuk ebigi pherep lawminakhre NSN IM gi lusingba thungalen moiba gi pokna pamoiriba talui khunasi somdaldagi kilometer 13 chalaga leiba maphamni Assam, Nagaland, Manipur, Arunachal Pradesh, amasung Myanmar naga sing khundari bani amasung Platinum Jubilee celebration aduda Myanmar gi Sagaing division dagi Myanmar Best Eastern Naga Students Association gi miut taragane thu hianmana sokyaki tharamadu wa ngangladuna Eastern Naga Students Association gi president hakung na soina khundari ba naga sing nongmadi amatoina punchilakigani haibigi thajaba thamki Myanmar hauji officially recognized toraba Naga tribe mapan Arunachal Nagaland amasung Manipur gi ngamkhai paring da khunda laita aduna leiri hakung na makha taraduna Myanmar khundari naga sing hausik nomgi sara amakhak sar gi hingba mayam ama yauri amadi tungan mafam sina khundari naga sing gi manakta mai masing tamna basenari haki thoramadu saru yakiba Students Association sigi advisor Rego Sonsain hai Myanmar military na ku tokhibadagi mamang se February dagi mafam asida khundari naga sing kham thengna awaba mayong na tuna lakli haina paus na palakli loisilakpoina to papawamana Russia gi forcing na Ukraine gi steel plant na bomb thadakre President Zelensky na US official sing unagadori lalongi oina mafam sab Ukraine gi Mariupol city the steel factory amada lairiba Ukraine gi arrival lanmi sing tanthoknaba Russia gi forcing na bomb thadakre haina numaiji numita Ukraine gi official sing na numaiji numita phongdokre Maraksida Ukraine gi President Volodymyr Zelensky na Kiev tamagna America gi makok thongba official aniga unagani hana phongdokre Zelensky na US Secretary of State Antony Blinken amasum US Defense Secretary Lloyd Austin ga unaduna Russia na Ukraine na tawriba lan gi matang wari sanabaga mari leinaba akupa kupna phongdokhide adubu wari sanaba sigi mahai isam samba oiroi Ukraine asa tawriba si akhanaba pot singni akhanaba khulai singni aina President Zelensky na permission na phongdokhi Russia na Ukraine tawbu lan numit humphuni sure February 13 da landaba hokraba matung US ki awang pathaki official singa Kiev ta lakpa han boigeni March tha da Poland sakpada Blinken na Ukraine da ngahak panduna leiba sigi foreign minister ka unakhi mamang di ikon ko na Zelensky na US ki lusingba maga haktheng na unakhi ba si February taragama panda Munich da Vice President Kamala Harris ka unakhi ba duna oikhi haina paus na palakli Zelensky na US ki makok thumbu official ani unaga dori ba si Ukrainians amasum Russian singna Orthodox Easter pangthokringai maraktani tha ani rongi lan matuna Zelensky na magi leba ki miyam da numidang pipa ma ki paujel da thoramsi gi maru eba pankhi haina paus na makata na phangdorakli adu haus ko ina di miyam paus matang sa lusinjarage amasum pathok sagi soi ki balang ki yaurs miyam na pigani matam gi eba maru bi paus sing su miyam da lepalaitan update pijarake haina channel sigi mai ke di gi miyam gi famda thamjari and thank you